नसाना डिसिप्लिन लेना हेग राष्ट्रपति हरपति यौरखिबा पार्टी ने RPI हाइसे BJP का मरि कम लेना दे कांग्रेस का कई मरि लेना दे जिदा अरानबा प्रबंधता संदुरपसे मयाम अथवा लेगसी कोई alliance the two net minariba dung political party mani adumaku tongan ba state tadi koi seat sharing se phajana tawrga leiba ui ko adubu sidadi koi RPI athwa legi meheshwar thaunaujam ko sumaina leibase alliance se minaraga compromise tawbagi room ambok leitabase yam tena thambiu ai basi ganone je koi alliance se kanone hojik alliance leibani maram de RPI athwa legi honorable MP athwa legi minister of state oili bani hai tare hojik hojik so adubu manipur de leiba koi state ki RPI ki thomi spokesperson masama kai tare group captain spokesperson amana su TV discussion da high kramani moi di alliance leite na yamna clear ama thamgre aduna moi gi understanding oiramgani ai koi gi di understanding leibani alliance leiba sing ai koi khangbiri baduni hojik outer dai koi NPF de support tawdana ai koi kari ada alliance ki understanding magi norms to ngai bane ba ai koi candidate thadok tana kano da NPF da ai koi kano da partner da support tori sine aduna ai koi gi RPI athwa legi port se iche ai masi yam darkar oi praja sing da tham kari gi noi ba kanda center ga pau phongna da bi da lepra gai do mansilak pa ma lae ba maram ni kari gi noi kanda partner oina alliance lei ri ba minister oi ri ba mu spokesperson amana laga alliance leite na clear oina high grade aduna state na ama center da ama leira bra khangde aduna yamna lui praja sing RPI gi leiriba candidate se aidi moi gi leader sing pau phongna da bra gap leibra ba ma ure mai koi gi state ki kano sing na kari ha tare moi gi thomi sing na phongna koi alliance leite laur pasina tak padi moi koi center gi adu gum mai koi leader gi adu gum wa ta da bra natraga mai koi na thokpa ma tawra bra ai bado madu yam questionable oi bani aduna sigum party Sehing akhir kanda koi ki kari tare gyan tadraba party emo oira bani aduna mayam section view sentiment mayam chong na rabang akpani adagi manipur ki damakta pirang kangadri bai ma ngaktani adagi masa kaina bagi mapuroi ba kaina bagi punama pirang kangdri bani adubu irang da board lem na bo honor pa sing sidadi board pi da mana kwai da phabo oigani maram di mai koi di opportunity ngaktani irang na opportunity emo helaga opportunity oiba candidate ngaktani mase matang